ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯟꯗ꯭ꯔꯃꯨꯈꯤꯒꯤ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯔꯣꯏꯕ ꯑꯃꯗꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯈꯥꯝ ꯀꯧꯕ ꯃꯣꯔꯥꯟꯕꯒꯤ ꯃꯅꯥꯏ ꯅꯤꯄꯥ ꯑꯁꯤꯗ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯏꯕꯦꯝꯃꯕꯨ ꯌꯦꯡꯖꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯤꯜꯂꯤꯕ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯉꯁꯤ ꯇꯦꯟꯕꯤꯔꯤꯕ ꯏꯄꯥ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯕꯦꯝ ꯑꯁꯤꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯈꯔꯗꯪ ꯍꯪꯖꯒꯦ꯫ ꯃꯁꯤꯗ ꯏꯄꯥ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯇꯦꯟꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯄ꯭ꯔꯖꯥ ꯏꯄꯥ ꯏꯆꯥ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯃꯅꯥꯏꯅꯤ꯫ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯀꯠꯊꯣꯛꯆꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯖꯒꯅꯤ꯫ ꯏꯕꯨꯡꯉꯣ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯅꯥꯏꯅꯤ ꯈꯟꯖꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤ꯫ ꯑꯩꯅ ꯄꯣꯛꯂꯛꯇꯨꯅ ꯆꯥꯎꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯊꯝꯕꯤꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯦ꯫ ꯏꯕꯨꯡꯉꯣ ꯃꯥꯅ ꯆꯥꯔꯦ ꯆꯥꯃꯤꯟꯅꯩ, ꯇꯨꯝꯂꯦ ꯇꯨꯝꯃꯤꯟꯅꯩ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯥꯕꯨ ꯎꯖꯗꯕꯗ ꯂꯩꯖꯕ ꯉꯝꯖꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯄꯥ ꯂꯨꯞꯂꯥꯛꯄꯅ ꯏꯆꯥꯗꯤ ꯅꯄꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ꯫ ꯏꯄꯥꯁꯨ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯖꯗ꯭ꯔꯤꯕꯅꯤ꯫ ꯏꯆꯥꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯣꯏꯖꯕ, ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯅꯤꯡꯖꯕ ꯑꯁꯤ ꯏꯄꯥꯅ ꯎꯖꯔꯒ ꯏꯄꯥꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯄꯦꯜꯂꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯄꯨ ꯑꯗꯨꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯃꯥꯒꯤꯗꯃꯛꯇ ꯁꯤꯡꯅꯔꯣꯏꯗꯕꯅꯤ ꯇꯥꯛꯄꯤꯈꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯏꯄꯥ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧꯅ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯄꯦꯟꯕꯤꯕꯗꯒꯤ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯏꯐꯝꯗ ꯄꯤꯕꯤꯔꯤꯕꯁꯤ ꯂꯟꯅꯖꯕꯗꯤ ꯅꯠꯆꯗꯦ꯫ ꯑꯩꯅ ꯏꯆꯟ ꯑꯃ ꯑꯣꯏꯅ ꯅꯐꯝꯗ ꯋꯥꯍꯩ ꯈꯔꯗꯪ ꯍꯪꯖꯒꯦ꯫ ꯃꯁꯤꯗ ꯏꯕꯦꯝꯃꯅ ꯍꯪꯒꯣꯏꯕ ꯆꯤꯡꯅꯕ ꯀꯤꯕ ꯌꯥꯎꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯏꯕꯦꯝ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯕꯨꯡꯉꯣꯅ ꯄꯦꯟꯕꯤꯒꯗꯕ ꯋꯥꯍꯪꯗꯨ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫ ꯄꯥꯎꯈꯨꯝ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯁꯨ ꯑꯋꯥꯡꯁꯤꯡꯗ ꯁꯥꯠꯆꯕꯤ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯑꯩꯍꯥꯛꯅ ꯏꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯅ ꯏꯕꯨꯡꯉꯣꯒꯤ ꯅꯐꯝꯗ ꯄꯥꯎꯗꯝꯖꯒꯦ꯫ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯏꯕꯦꯝꯃꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯃꯣꯟꯇꯦꯛ ꯐꯝꯕꯥꯜꯁꯤꯡꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯑꯈꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯦꯝꯃ, ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯟꯖꯗꯨꯅ ꯏꯄꯥ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯄꯥꯡꯖꯕꯗ ꯏꯄꯥꯅ ꯄꯦꯟꯕꯤꯔꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯏꯄꯥꯅ ꯏꯕꯦꯝꯃꯕꯨ ꯃꯅꯥ ꯑꯣꯏꯅ ꯄꯤꯕꯤꯔꯤꯕ ꯑꯁꯤꯗ ꯅꯕꯨꯡ ꯑꯣꯏꯕ ꯑꯩꯕꯨ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯕꯤꯔꯤꯕꯒꯦ? ꯑꯋꯥꯡꯁꯤꯒꯤ ꯆꯤꯡꯃꯥꯏꯗ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡꯉꯣ, ꯂꯩꯔꯥꯡꯅ ꯁꯥꯠꯂꯤꯉꯩ ꯃꯇꯝꯗ ꯄꯥꯝꯖꯕ ꯈꯣꯏꯃꯨꯛ ꯀꯅꯥ ꯂꯥꯛꯇꯨꯅ ꯂꯩꯔꯥꯡ ꯂꯩꯀꯥꯗ ꯉꯪꯗꯨꯅ ꯈꯣꯏꯗꯥ ꯋꯥꯍꯩ ꯆꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯕꯨꯡ ꯑꯣꯏꯕ ꯏꯐꯝꯗ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯅꯕꯨꯡ ꯑꯣꯏꯕ ꯑꯩꯍꯥꯛꯇꯤ ꯃꯤꯅꯝ ꯁꯣꯔꯤ ꯋꯥꯐꯝꯁꯨ ꯄꯥꯝꯖꯗꯦ꯫ ꯅꯤꯉꯣꯟ ꯑꯣꯏꯕꯤ ꯏꯆꯟꯒꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯑꯌꯦꯠ ꯑꯀꯥꯏ ꯄꯤꯕꯁꯨ ꯄꯥꯝꯖꯗꯦ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯊꯗꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯥꯎꯔꯔꯣꯏꯗꯕ ꯅꯤꯡꯉꯝꯗꯕ ꯃꯩꯁꯥ ꯄꯨꯍꯟꯕꯁꯨ ꯅꯕꯨꯡ ꯑꯣꯏꯕ ꯑꯩꯅ ꯈꯣꯏꯗꯥꯖꯗꯦ꯫ ꯊꯃꯣꯏꯒꯤ ꯃꯁꯛ ꯈꯪꯅ ꯌꯨꯝꯂꯦꯞ ꯆꯥꯔꯕꯨ ꯇꯝꯖꯅꯤꯡꯉꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯕꯨꯡ ꯑꯣꯏꯕ ꯑꯩꯍꯥꯛꯇꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯁꯤꯒꯤꯗꯃꯛ ꯄꯨꯟꯁꯤ ꯑꯁꯤ ꯀꯠꯊꯣꯛꯆꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯦꯟꯖꯔꯒꯦ ꯈꯟꯖꯈ꯭ꯔꯦ꯫ ꯃꯗꯨꯗ ꯏꯕꯦꯝꯃꯅ ꯑꯩꯅ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯊꯝꯖꯔꯤꯕ ꯑꯁꯤꯒꯨꯝ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯈꯟꯕꯤꯒꯅꯤ, ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯕꯗ ꯆꯤꯡꯅꯕ ꯂꯩꯕꯤꯔꯣꯏ ꯍꯥꯏꯕꯤꯔꯕꯗꯤ ꯅꯕꯨꯡ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯖꯒꯅꯤ꯫ ꯑꯈꯥꯝ ꯀꯧꯕ ꯃꯣꯔꯥꯟꯕꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯃꯄꯨ ꯅꯤꯡꯖꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯏꯕꯦꯝ ꯑꯗꯨꯅ ꯇꯥꯖꯔꯒ ꯃꯊꯃꯣꯏꯗꯨ ꯄꯦꯟꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯑꯋꯥꯡ ꯆꯤꯡꯃꯥꯏꯗ ꯁꯥꯠꯆꯕꯤ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯂꯩꯔꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯤ ꯅꯨꯖꯥ ꯑꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯄꯨ ꯃꯁꯛ ꯈꯪꯕ ꯑꯁꯤꯡꯕ ꯏꯕꯨꯡꯉꯣꯕꯨ ꯊꯦꯡꯅꯖꯕ ꯑꯁꯤꯗꯤ
ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯦ꯫ ꯑꯩꯅ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯁꯦꯕꯥꯗꯩ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯗꯨꯅ ꯆꯥꯎꯖꯔꯛꯂꯕꯅꯤ꯫ ꯅꯣꯡꯃꯇ ꯏꯅꯤꯡ ꯇꯧꯕ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯖꯩ꯫ ꯋꯥꯔꯦ ꯑꯩꯁꯨ ꯑꯋꯥꯕꯗ ꯌꯥꯎꯖꯗꯨꯅ ꯂꯦꯟꯃꯤꯟꯅꯖꯔꯛꯂꯕꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯖꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯈꯣꯏꯃꯨ ꯀꯅꯥꯅꯁꯨ ꯁꯤꯔꯣꯟꯒꯤ ꯄꯥꯎ ꯇꯝꯖꯔꯛꯇ꯭ꯔꯤ꯫ ꯑꯩꯒꯤ ꯏꯄꯥ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯇꯝꯕ ꯅꯤꯄꯥ ꯑꯁꯤꯗ ꯏꯄꯥꯅ ꯗꯥꯟ ꯇꯧꯔꯕꯅꯤ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ ꯈꯟꯕꯤꯗꯨꯅ ꯅꯤꯉꯣꯟꯕꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯁꯨ ꯅꯅꯥꯏ ꯅꯨꯄꯤꯒꯤꯗꯤ ꯏꯕꯨꯡꯉꯣꯕꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯗꯥꯟ ꯇꯧꯕꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯈꯟꯖꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤꯃ ꯑꯋꯥꯡꯁꯤꯒꯤ ꯆꯤꯡꯃꯥꯏꯗ ꯁꯥꯠꯇꯨꯅ ꯑꯗꯨꯝ ꯂꯩꯖꯍꯧꯕ ꯇꯥꯕꯅꯤ꯫ ꯆꯤꯡꯊ꯭ꯔꯥꯎꯅꯨꯒꯤ ꯋꯥꯔꯧꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩꯗꯨ ꯇꯥꯖꯔꯒ ꯑꯈꯥꯝ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯄꯦꯜꯂꯗꯨꯅ ꯄꯥꯝꯕꯣꯝ ꯇꯤꯡꯊꯣꯛꯂꯗꯨꯅ ꯃꯁꯥꯅꯕꯨ ꯆꯪꯁꯤꯜꯂꯛꯎ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯗꯨꯅ ꯃꯁꯥꯅꯕꯨ ꯀꯣꯟꯁꯤꯟꯕꯤꯈꯤ꯫ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯅ ꯄꯦꯟꯅꯔꯗꯨꯅ ꯍꯔꯥꯎꯅ ꯈꯨꯄꯥꯛ ꯈꯨꯅꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯌꯦꯡꯂꯗꯨꯅ ꯏꯆꯥ ꯏꯅꯥꯎꯁꯥ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯣꯟꯅꯅꯕ ꯑꯣꯛ ꯍꯥꯠꯇꯨꯅ ꯉꯁꯤꯗꯤ ꯑꯣꯛꯁꯥ ꯆꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯌꯦꯡꯗꯤ ꯃꯈꯣꯏ ꯃꯔꯤ ꯃꯈꯨꯟꯗ ꯆꯠꯆꯔꯁꯤꯅꯨ꯫ ꯑꯗꯨꯒ ꯅꯈꯣꯏ ꯅꯤꯄꯥ ꯈꯔꯅ ꯁꯤꯔꯤꯕ ꯑꯔꯤꯟꯒꯤ ꯃꯁꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯈꯔ ꯂꯥꯞꯅ ꯂꯣꯏꯁꯤꯜꯂꯨꯆꯣ꯫ ꯑꯗꯨꯒ ꯂꯝꯍꯦꯟꯕ ꯑꯔꯤꯟꯒꯤ ꯃꯀꯣꯛ ꯑꯗꯨꯗꯤ ꯄꯟꯊꯨꯡꯗ ꯎꯗ ꯌꯥꯟꯗꯨꯅ ꯊꯝꯃꯨ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯇꯣꯞꯄꯁꯤꯡꯅ ꯂꯥꯟ ꯇꯧꯅꯤꯡꯗꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯃꯇꯥꯔꯣꯏꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯇꯥꯁꯥ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯏꯄꯥ ꯈꯨꯂꯥꯛꯄ ꯑꯁꯤꯕꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯅꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯕꯨ ꯑꯩ ꯏꯊꯟꯇꯅꯤ꯫ ꯑꯩꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯕꯤꯗꯨꯅ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯕꯤꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯇꯧꯍꯟꯕꯤꯔꯛꯀꯅꯨ꯫ ꯑꯩꯈꯣꯏ ꯏꯇꯥ ꯆꯤꯡꯊ꯭ꯔꯥꯎꯅꯨꯒ ꯂꯣꯏꯅꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯆꯗꯨꯅ ꯏꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯇꯧꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯦꯝꯃꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯇꯥꯁꯤꯡ ꯄꯨꯝꯅꯃꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯕꯅ ꯄꯨꯟꯅ ꯁꯥꯅꯩ ꯌꯨꯅꯩꯗꯨꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯅ ꯅꯨꯡꯁꯤꯅ ꯃꯣꯔꯥꯟꯕ ꯑꯃꯁꯨꯡ ꯑꯈꯥꯝꯕꯨ ꯁꯥ ꯃꯇꯣꯡ ꯑꯃꯃꯝ ꯏꯟꯕꯤꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯕ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯈꯨꯟꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯄꯨꯝꯅꯃꯛꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡꯗꯨꯃ ꯂꯦꯟꯃꯤꯟꯅꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯆꯥꯛꯅꯅ ꯊꯣꯡꯂꯗꯨꯅ ꯃꯣꯔꯥꯟꯕ, ꯑꯈꯥꯝ, ꯆꯟꯗ꯭ꯔꯃꯨꯈꯤ, ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯥꯛ ꯈꯔ ꯆꯥꯅꯔꯗꯨꯅ ꯃꯌꯨꯝ ꯋꯥꯡꯗ꯭ꯔꯦꯟ ꯃꯣꯟꯇꯦꯛ ꯐꯝꯕꯥꯜꯁꯤꯡꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯂꯕꯗ ꯈꯨꯟꯒꯤ प्रजाꯁꯤꯡ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡ ꯄꯨꯝꯅꯃꯛ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠꯁꯤꯡꯗ ꯄꯤꯔꯥꯡ ꯁꯤꯟꯊꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤ ꯊꯥꯖꯔꯛꯀꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯃꯔꯨꯞ ꯑꯈꯥꯝꯒ ꯂꯣꯏꯅꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯁꯥ ꯅꯈꯣꯏ ꯃꯔꯤꯃꯛ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯎ꯫ ꯃꯔꯛ ꯃꯔꯛꯇ ꯅꯈꯣꯏ ꯃꯔꯤꯃꯛ ꯏꯄꯥꯒꯤ ꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯂꯥꯛꯎꯀꯣ꯫ ꯏꯄꯥꯗꯤ ꯑꯍꯟꯁꯨ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯃꯔꯤꯕꯨ ꯈꯪꯂꯕ꯭ꯔꯥ? ꯃꯈꯣꯏ ꯃꯔꯤꯃꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯆꯤꯡ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯃꯈꯨꯟ ꯌꯧꯅꯕ ꯆꯠꯈꯤ꯫ ꯋꯥꯡꯗ꯭ꯔꯦꯟ ꯃꯣꯟꯇꯦꯛ ꯐꯝꯕꯥꯜꯁꯤꯡ ꯌꯧꯔꯕꯗ ꯈꯨꯂꯥꯛꯄꯒꯤ ꯃꯤꯁꯤꯡꯅ ꯔꯥꯖ ꯀꯩꯅꯥ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯃꯗꯤ ꯆꯤꯡꯊ꯭ꯔꯥꯎꯅꯨꯕꯨ ꯑꯣꯛꯄꯤꯔꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯁꯤꯟꯗꯨꯅ ꯁꯥꯗꯨ ꯑꯗꯨꯅ ꯃꯧ ꯂꯥꯛꯄꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯇꯧꯖꯔꯗꯨꯅ ꯔꯥꯖ ꯀꯩꯅꯥꯕꯨ ꯄꯨꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯑꯈꯥꯝ ꯑꯃꯁꯨꯡ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯑꯅꯤꯕꯨꯁꯨ ꯂꯨꯞꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯄꯨꯈꯤꯗꯨꯅ ꯃꯃꯧ ꯂꯥꯛꯄꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯇꯧꯖꯔꯗꯨꯅ ꯂꯨꯞꯂꯥꯛꯄꯤ ꯑꯅꯤꯅ ꯍꯔꯥꯎꯖꯅ ꯃꯃꯧꯕꯨ ꯑꯣꯛꯆꯔꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯈꯥꯝ ꯑꯃꯗꯤ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯃꯈꯣꯏ ꯑꯅꯤ ꯃꯅꯦ ꯃꯀꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯈꯨꯂꯥꯛꯄꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯆꯈꯤ꯫ ꯃꯅꯦ ꯃꯀꯨ ꯑꯅꯤꯗꯨꯅ ꯍꯔꯥꯎꯅ ꯃꯃꯧ ꯄꯨꯔꯗꯨꯅ ꯈꯨꯂꯥꯛꯄ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗꯨꯗ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯁꯥꯗꯨ ꯑꯗꯨꯅ ꯑꯈꯥꯝꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯆꯤꯡꯊ꯭ꯔꯥꯎꯅꯨꯕꯨ ꯍꯦꯛ ꯎꯕꯗ ꯃꯈꯣꯡꯗꯒꯤ ꯂꯋꯥꯏ ꯌꯧꯅ
ꯇꯨ ꯆꯨꯡꯈꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ꯫ ꯃꯥꯒꯨꯝꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯃꯒꯨꯟꯒꯤ ꯆꯥꯡ ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯥꯗꯨ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯗꯨꯅ ꯐꯝꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯏꯕꯦꯝꯃꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯍꯥꯛ ꯑꯁꯤ ꯑꯩꯅ ꯌꯦꯡꯖꯕꯗ ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯏꯄꯥꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯈꯔꯗꯪ ꯍꯪꯒꯦ꯫ ꯅꯪꯅ ꯏꯄꯥꯒꯤ ꯃꯜꯂꯕ ꯒ꯭ꯌꯥꯟ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕꯤꯗꯨꯅ ꯏꯄꯥꯒꯤ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯚꯛꯇꯤꯒꯤ ꯒ꯭ꯌꯥꯟ ꯑꯁꯤ ꯇꯥꯛꯄꯤꯌꯨ꯫ ꯁꯥꯗꯨ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯖꯔꯒ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯏꯕꯦꯝ ꯑꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯖꯔꯒ ꯁꯥꯗꯨꯒꯤ ꯈꯨꯌꯥꯗ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯅꯅꯥꯏ, ꯑꯩꯗꯤ ꯑꯋꯥꯡ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯗ ꯄꯣꯛꯆꯔꯛꯄꯤꯅꯤ꯫ ꯅꯅꯥꯏꯅ ꯀꯔꯤ ꯈꯪꯖꯒꯅꯤ? ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯗꯨ ꯑꯣꯏꯕꯤꯔꯤꯕ ꯕꯕꯥꯅ ꯅꯅꯥꯏꯗꯒꯤ ꯈꯪꯕꯤꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯅꯅꯥꯏꯅ ꯈꯪꯖꯕ ꯑꯣꯏꯔꯕꯗꯤ ꯈꯪꯖꯕ ꯈꯨꯗꯤꯡꯃꯛ ꯅꯅꯥꯏꯅ ꯄꯨꯛꯅꯤꯡ ꯁꯦꯞꯇꯨꯅ ꯅꯐꯝꯗ ꯇꯝꯖꯒꯦ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯒ꯭ꯌꯥꯟ ꯑꯣꯏꯔꯕ ꯋꯥꯐꯝꯗꯨ ꯇꯥꯖꯔꯒ ꯁꯥꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯏꯕꯦꯝꯃ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯊꯣꯏꯕ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯀꯔꯝꯕꯅꯣ? ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯑꯁꯦꯡꯕ ꯂꯟ ꯍꯥꯏꯕꯁꯤ ꯀꯔꯝꯕꯅꯣ? ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯏꯕꯦꯝ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯕꯕꯥ, ꯅꯅꯥꯏꯅ ꯂꯥꯟꯕ ꯆꯨꯝꯕ ꯈꯟꯗꯅ ꯅꯅꯥꯏꯅ ꯈꯪꯖꯕ ꯄꯨꯛꯅꯤꯡꯒꯤ ꯄꯥꯎꯈꯨꯝ ꯈꯔꯗꯪ ꯄꯤꯖꯔꯤ꯫ ꯂꯥꯜꯂꯕꯁꯨ ꯕꯕꯥꯅ ꯉꯥꯛꯄꯤꯌꯨ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯊꯣꯏꯕ ꯙꯔꯃ ꯑꯃꯁꯨꯡ ꯏꯁꯣꯔꯗꯤ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯑꯁꯦꯡꯕ ꯂꯟꯗꯤ ꯃꯆꯥꯅꯤ꯫ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯙꯔꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯝꯕꯤ ꯀꯔꯤꯅ ꯑꯣꯏꯕꯒꯦ? ꯃꯤꯡꯆꯠ ꯐꯪꯅꯕ ꯃꯔꯝꯅ ꯀꯔꯤꯅ ꯑꯣꯏꯕꯒꯦ? ꯑꯗꯨꯒ ꯁꯔꯒ ꯐꯪꯅꯕ ꯂꯝꯕꯤꯅ ꯀꯔꯤꯅ ꯑꯣꯏꯕꯒꯦ? ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯐꯪꯅꯕ ꯑꯊꯣꯏꯕ ꯃꯔꯝꯅ ꯀꯔꯤꯅ ꯑꯣꯏꯕꯒꯦ? ꯆꯤꯡꯊ꯭ꯔꯥꯎꯅꯨꯅ ꯈꯨꯝꯖꯔꯛꯈꯤ, ꯙꯔꯃꯒꯤ ꯑꯊꯣꯏꯕ ꯂꯝꯕꯤꯗꯤ ꯖꯩꯒ ꯗꯥꯅ ꯆꯤꯡꯕꯅ ꯑꯣꯏꯒꯅꯤ꯫ ꯃꯤꯡꯆꯠꯀꯤ ꯑꯊꯣꯏꯕ ꯃꯆꯥꯛꯅ ꯗꯥꯟꯇꯅ ꯑꯣꯏꯒꯅꯤ꯫ ꯁꯔꯒ ꯐꯪꯅꯕ ꯑꯊꯣꯏꯕ ꯃꯔꯝꯅ ꯁꯩꯇꯅ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯐꯪꯅꯕ ꯂꯝꯕꯤꯅ ꯂꯝꯆꯠ ꯐꯖꯕꯅ ꯑꯣꯏꯒꯅꯤ꯫ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯒꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯇꯃꯥꯅ ꯀꯔꯤꯅꯣ? ꯃꯥꯒꯤ ꯂꯥꯏꯅ ꯇꯝꯂꯛꯄ ꯃꯔꯨꯞꯅ ꯀꯅꯥꯅꯣ? ꯃꯥꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤꯅ ꯀꯔꯤꯅ ꯑꯣꯏꯕꯒꯦ? ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯇꯣꯡꯕꯗꯒꯤ ꯇꯣꯡꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅ ꯃꯇꯣꯡꯂꯕꯒꯦ? ꯇꯥꯕꯤꯔꯣ ꯕꯕꯥ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯇꯃꯥꯗꯤ ꯃꯁꯥꯅ ꯑꯣꯏꯕꯅꯤ꯫ ꯃꯥꯒꯤ ꯂꯥꯏꯅ ꯄꯤꯕ ꯇꯝꯂꯛꯄ ꯃꯔꯨꯞꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯕꯅꯤ꯫ ꯃꯥꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯅ ꯅꯣꯡꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯡꯕꯗꯤ ꯅꯥꯗꯕꯅ ꯑꯣꯏꯒꯅꯤ ꯈꯨꯝꯂꯛꯈꯤ꯫ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯀꯔꯝꯕ ꯖꯤꯕꯅ ꯇꯨꯝꯅ ꯇꯨꯝꯅ ꯃꯃꯤꯠ ꯄꯥꯡꯕꯒꯦ? ꯀꯔꯝꯕ ꯖꯤꯕꯅ ꯄꯣꯛꯂꯒ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩꯕꯒꯦ? ꯇꯥꯕꯤꯌꯨ ꯕꯕꯥ, ꯉꯥꯅ ꯇꯨꯝꯅ ꯇꯨꯝꯅ ꯃꯃꯤꯠ ꯄꯥꯡꯉꯤ꯫ ꯑꯗꯨꯒ ꯌꯦꯔꯨꯝ ꯀꯧꯕꯤ ꯑꯗꯨꯅ ꯄꯣꯛꯂꯕ ꯐꯥꯎꯕꯗ ꯂꯦꯡꯕ ꯑꯣꯠꯄ ꯇꯧꯗꯅ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩ꯫ ꯁꯥꯗꯨ ꯑꯗꯨꯅ ꯃꯈꯥ ताना ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯃꯤꯔꯩꯕꯥꯛ ꯆꯠꯄꯒꯤ ꯃꯔꯨꯞꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯨꯞꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯂꯩꯅꯥ ꯂꯩꯕꯁꯤꯡꯒꯤ ꯃꯔꯨꯞꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯆꯤꯡꯊ꯭ꯔꯥꯎꯅꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯃꯤꯔꯩꯕꯥꯛ ꯆꯠꯄꯒꯤ ꯃꯔꯨꯞꯅ ꯈꯣꯡꯕꯨꯅ ꯑꯣꯏꯒꯅꯤ꯫ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯨꯞꯅ ꯂꯣꯏꯅꯕꯤ ꯅꯨꯄꯤꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯅꯥ ꯂꯩꯕꯁꯤꯡꯒꯤ ꯃꯔꯨꯞꯅ ꯍꯤꯗꯥꯛꯅ ꯑꯣꯏꯒꯅꯤ꯫ ꯁꯥꯗꯨ ꯑꯁꯤꯅ ꯆꯤꯡꯊ꯭ꯔꯥꯎꯅꯨꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯍꯪꯂꯛꯂꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯃꯗꯨꯗ ꯁꯥꯗꯨ ꯂꯥꯏꯅꯤꯡꯕꯗꯨ ꯃꯁꯥꯗꯨ ꯑꯁꯨꯝ ꯁꯣꯟꯊꯔꯛꯇꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯊꯛꯇ ꯇꯨꯊꯔꯛꯈꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯉꯥꯟꯒꯤ ꯃꯁꯛ ꯑꯣꯏꯕ ꯃꯆꯨ ꯑꯃ ꯑꯀꯥꯁ ꯇꯝꯅ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯃꯗꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤ꯫ ꯁꯥꯗꯨ ꯂꯥꯏꯅꯤꯡꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯤꯡꯊ꯭ꯔꯥꯎꯅꯨꯒꯤ ꯄꯥꯎꯈꯨꯝꯗ ꯃꯨꯛꯇꯤ ꯐꯪꯖꯔꯗꯨꯅ ꯇꯥꯏꯕꯪꯒꯤ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯖꯈꯤ꯫ ꯈꯨꯂꯥꯛꯄ ꯂꯨꯞꯂꯥꯛꯄ ꯑꯃꯗꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯗꯨꯒꯤ ꯍꯛꯆꯥꯡꯕꯨ ꯁꯦꯕꯥ ꯇꯧꯖꯈꯤ꯫ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯤꯡꯊ꯭ꯔꯥꯎꯅꯨꯕꯨ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯙꯔꯃ ꯃꯁꯛ ꯈꯪꯂꯕꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ
ꯍꯨꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯣꯔꯥꯟꯕ ꯑꯃꯁꯨꯡ ꯃꯕꯦꯝꯃ ꯆꯟꯗ꯭ꯔꯃꯨꯈꯤꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯄꯨꯔꯣꯏꯕ ꯑꯈꯥꯝꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯌꯥꯏꯗ ꯌꯧꯈ꯭ꯔꯕꯗ ꯃꯄꯨ ꯑꯣꯏꯕ ꯑꯈꯥꯝꯅ ꯃꯥꯕꯨ ꯃꯤꯐꯝ ꯍꯣꯡꯕ ꯂꯩꯇꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯖꯔꯒ ꯏꯕꯦꯝꯃꯅ ꯃꯕꯨꯡꯉꯣꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ ꯑꯁꯨꯛ ꯃꯨꯟꯅ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯗꯨꯕꯨ? ꯅꯅꯥꯏꯅ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯕꯒꯦ? ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯅꯅꯥꯏ ꯅꯨꯄꯤꯅꯤ ꯈꯟꯕꯤꯗꯨꯅ ꯇꯥꯛꯄꯤꯌꯨ꯫ ꯅꯅꯥꯏꯅ ꯑꯁꯣꯏꯕꯗꯨ ꯆꯨꯝꯊꯣꯛꯆꯅꯅꯕ ꯍꯣꯠꯅꯖꯒꯦ" ꯍꯥꯏꯅ ꯌꯥꯝꯅ ꯀꯤꯅ ꯃꯕꯨꯡꯉꯣꯗ ꯍꯪꯒꯠꯆꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯚꯛꯇꯤ ꯑꯣꯏꯕ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯑꯈꯥꯝꯅ ꯃꯇꯧ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨ ꯎꯖꯔꯒ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯏꯕꯦꯝꯃꯗꯨꯅ ꯅꯨꯡꯁꯥ ꯊꯤꯅ ꯑꯩꯅ ꯉꯁꯤ ꯁꯥꯗꯨ ꯕꯥꯕꯥꯒꯤ ꯃꯐꯝꯗ ꯈꯨꯝꯈ꯭ꯔꯤꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯑꯁꯣꯏꯕ ꯌꯥꯎꯈꯤꯗꯨꯅ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯔꯤꯕꯅꯣ ꯈꯟꯖꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯈꯥꯝ ꯀꯧꯕ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ, "ꯑꯩꯒꯤ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯕꯤꯔꯛꯄ ꯑꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯄꯨ ꯅꯅꯥꯏꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ"꯫ ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯋꯥꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯇꯥꯏꯕꯪꯒꯤ ꯅꯨꯄꯤ ꯍꯥꯏꯕꯤ ꯈꯨꯗꯤꯡꯃꯛ ꯃꯄꯨꯔꯣꯏꯕꯅ ꯄꯦꯟꯕꯤꯕ ꯉꯝꯗ꯭ꯔꯕꯤ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯁꯣꯔ ꯐꯪꯂꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯑꯊꯣꯏꯕ ꯏꯁꯣꯔꯗꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯁꯨ ꯏꯕꯨꯡꯉꯣꯅ ꯄꯦꯟꯕꯤꯕ ꯉꯝꯗ꯭ꯔꯕꯤ ꯑꯣꯏꯗꯨꯅ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ" ꯍꯥꯏꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯖꯔꯒ ꯑꯃꯗꯤ ꯇꯥꯖꯔꯒ ꯑꯈꯥꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔꯗꯪ ꯈꯪꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯅꯪꯅ ꯈꯪꯕ ꯋꯥꯍꯩ ꯈꯔꯗꯪ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯇꯥꯛꯄꯤꯌꯨꯕ" ꯍꯥꯏꯔꯛꯈꯤ꯫ ꯑꯈꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯕꯨꯡꯉꯣꯅ ꯑꯗꯨꯝꯅ ꯇꯥꯛꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯅꯥꯏ ꯑꯩꯕꯨ ꯗꯣꯁ ꯄꯥꯞ ꯑꯣꯏꯖꯅꯕ ꯇꯥꯛꯄꯤꯒꯅꯨ꯫ ꯏꯕꯨꯡꯉꯣꯅ ꯆꯥꯟꯕꯤꯔꯕꯗꯤ ꯅꯅꯥꯏꯗ ꯊꯧꯗꯥꯕꯤꯒꯗꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯅꯅꯥꯏꯅ ꯇꯥꯖꯕꯗ ꯈꯥꯡꯕ ꯉꯝꯖꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯈꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯅꯗꯤ ꯅꯄꯨꯔꯣꯏꯕꯅꯤ ꯈꯟꯕꯤꯗꯨꯅ ꯍꯥꯏꯕꯤꯔꯤ, ꯑꯗꯨꯕꯨ ꯄꯪꯂꯕ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤꯗꯤ ꯒꯨꯔꯨꯅꯤ ꯈꯟꯖꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕ ꯈꯪꯅꯤꯡꯂꯤꯕ ꯑꯁꯤ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ"꯫ ꯃꯗꯨ ꯇꯥꯔꯒ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯕꯤ ꯏꯕꯦꯝꯃꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯅꯅꯥꯏꯅ ꯈꯪꯖꯕ ꯑꯣꯏꯔꯕꯗꯤ ꯂꯥꯟꯕ ꯆꯨꯝꯕ ꯊꯤꯗꯅ ꯄꯥꯎꯗꯝꯖꯒꯅꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯍꯟꯅ ꯊꯧꯗꯥꯕ ꯅꯠꯇꯅ ꯅꯅꯥꯏꯕꯨ ꯗꯣꯁ ꯑꯣꯏꯖꯅꯕ ꯍꯥꯏꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯅꯅꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯥꯜꯂꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯅꯥꯏꯕꯨ ꯄꯥꯞꯀꯤ ꯂꯝꯕꯤꯗ ꯊꯥꯕꯤꯔꯒꯅꯨ" ꯍꯥꯏꯔꯒ ꯋꯥꯔꯤ ꯍꯧꯔꯛꯂꯦ꯫ ꯃꯤꯑꯣꯏꯕꯅ ꯇꯥꯏꯕꯪꯗ ꯌꯦꯡꯕꯗ ꯎꯕ ꯐꯪꯗꯕ, ꯋꯥꯈꯜꯅ ꯂꯥꯝꯕꯁꯨ ꯉꯝꯗꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯁꯛ ꯑꯗꯨꯕꯨ ꯂꯥꯏ ꯀꯧꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯃꯤ ꯀꯥꯡꯂꯨꯞ ꯈꯔꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯗꯨꯁꯨ ꯁꯤꯅꯤꯡꯕ꯭ꯔꯥ ꯍꯥꯏꯔꯕꯁꯨ ꯁꯤꯅꯤꯡꯗꯦ, ꯑꯗꯨꯒ ꯁꯤꯗꯕ ꯃꯄꯣꯛ ꯑꯃ ꯑꯣꯜꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯣꯜꯍꯟꯕ ꯉꯝꯗꯦ꯫ ꯋꯥꯍꯩ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯆꯞꯇꯨꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯑꯃꯝꯕꯗ ꯂꯩꯕ ꯃꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯎꯕ ꯐꯪꯗꯕꯒꯨꯝ ꯑꯩ ꯍꯥꯏꯕ ꯑꯁꯤꯁꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯎꯕ ꯈꯪꯕ ꯉꯝꯗꯕ ꯑꯃꯝꯕꯗ ꯂꯩꯕ ꯃꯁꯛ ꯑꯃꯅꯤ꯫ ꯑꯩꯅ ꯏꯁꯥꯕꯨ ꯏꯁꯛ ꯃꯨꯟꯅ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯪ ꯍꯥꯏꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯒ ꯈꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯅꯪꯗꯤ ꯁꯤꯈ꯭ꯔꯦꯗ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯥꯅ "ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯗꯤ ꯇꯣꯜꯂꯕ ꯄꯪꯂꯕ ꯃꯤꯁꯛꯅꯤ" ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯃꯃꯨꯛ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪ ꯍꯥꯏꯕ ꯑꯁꯤꯇꯕꯨ ꯁꯦꯡꯅ ꯎꯕꯒꯨꯝ ꯅꯪ ꯍꯥꯏꯕ ꯑꯁꯤꯅꯁꯨ ꯑꯩꯇꯕꯨ ꯁꯦꯡꯅ ꯎꯔꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯥꯅ ꯅꯪ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯅꯤ, ꯅꯪꯁꯨ ꯑꯩꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯔꯦꯞꯄꯅꯤ꯫ ꯑꯗꯨꯒ ꯃꯁꯛ ꯃꯑꯣꯡ ꯎꯗ꯭ꯔꯤꯕ, ꯃꯋꯥ ꯃꯈꯣꯟ ꯇꯥꯗ꯭ꯔꯤꯕ ꯃꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯤꯁꯛ ꯃꯈꯜ ꯑꯍꯨꯝ ꯑꯁꯤꯒꯤ ꯁꯥꯒꯣꯟꯅꯕ ꯍꯛ ꯑꯃꯃꯝ ꯂꯩ
ꯍꯛꯁꯤꯡꯁꯤꯅ ꯑꯩꯍꯥꯛ ꯅꯍꯥꯛ ꯃꯍꯥꯛ ꯀꯧꯕ ꯃꯤꯡꯊꯣꯜ ꯄꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯕꯨ ꯁꯦꯝꯕꯤꯕ ꯂꯥꯏ ꯍꯥꯏꯕ ꯑꯁꯤꯅ ꯃꯍꯥꯛ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯍꯧꯕ ꯄꯥꯝꯕꯤ ꯊꯛꯇ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯁꯛꯇꯝ ꯎꯠꯂꯤ ꯃꯅꯝ ꯌꯦꯜꯂꯤ ꯄꯥꯝꯕꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯂꯩ ꯍꯥꯏꯕ ꯇꯥꯛꯄꯗꯒꯤ ꯂꯩ ꯍꯥꯏꯅ ꯀꯧꯅꯕꯅꯤ ꯂꯥꯏ ꯅꯤꯡꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯂꯩ ꯍꯥꯏꯕ ꯀꯥꯎꯖꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯥꯏꯗ ꯂꯩ ꯀꯠꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯍꯥꯛ ꯅꯍꯥꯛ ꯃꯍꯥꯛ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯨꯟꯅ ꯈꯪꯖꯗꯕ ꯑꯩ ꯍꯥꯏꯕꯁꯤ ꯑꯃꯝꯕꯗ ꯂꯩꯕ ꯃꯄꯨ ꯃꯥꯒ ꯍꯦꯛ ꯇꯥꯏꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪ ꯍꯥꯏꯕ ꯑꯅꯤꯁꯤ ꯄꯨꯊꯣꯛꯇꯨꯅ ꯇꯥꯏꯕꯪ ꯁꯦꯝꯅꯕ ꯃꯄꯨꯅ ꯊꯧꯔꯥꯡꯂꯦ ꯃꯥꯒ ꯍꯦꯛ ꯇꯥꯏꯅꯕ ꯑꯄꯪꯕ ꯑꯩꯕꯨ ꯅꯤꯡꯊꯧ ꯍꯥꯞꯇꯨꯅ ꯄꯥꯜꯍꯜꯂꯤ ꯍꯥꯏꯕꯗꯒꯤ ꯇꯥꯏꯕꯪ ꯄꯥꯜ ꯀꯧꯅꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯄꯨ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩ ꯍꯥꯏꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯀꯧꯔꯤꯕꯅꯤ ꯃꯄꯨ ꯃꯥꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯒ ꯇꯥꯟꯅ ꯊꯥꯅꯗꯅ ꯇꯥꯏꯕꯪ ꯁꯦꯝꯃꯤꯟꯅꯒꯗꯕꯤ ꯃꯍꯥꯛꯄꯨꯅ ꯇꯥꯂꯣꯏ ꯍꯥꯏꯅ ꯀꯧꯏ ꯃꯁꯥꯅꯧꯒꯤ ꯁꯪꯁꯥꯔꯒꯤ ꯑꯣꯏꯕ ꯍꯧꯔꯛꯐꯝ ꯇꯥꯛꯄ ꯋꯥꯔꯤ ꯈꯔ ꯑꯁꯤ ꯇꯥꯖꯕꯗ ꯃꯕꯨꯡꯉꯣꯗꯨ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯂꯩꯈ꯭ꯔꯦꯗ ꯑꯩꯅ ꯃꯥꯕꯨ ꯐꯪꯖꯕ ꯑꯁꯤꯗꯤ ꯃꯄꯣꯛ ꯀꯌꯥꯗ ꯑꯩꯅ ꯅꯨꯄꯤꯗ ꯗꯥꯟ ꯇꯧꯖꯔꯛꯇꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯐꯪꯖꯔꯤꯕꯅꯤ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤꯗꯤ ꯙꯔꯃꯒꯤ ꯒꯨꯔꯨꯅꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯉꯥꯡꯂꯨꯕ ꯊꯣꯛꯂꯕꯁꯨ ꯑꯩꯁꯦ ꯙꯔꯃ ꯃꯁꯛ ꯈꯪꯗꯕ ꯇꯥꯏꯕꯪꯒꯤ ꯂꯣꯟꯆꯠ ꯌꯥꯎꯗꯕ ꯃꯤꯒꯨꯝ ꯃꯥꯅ ꯈꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯖꯔꯗꯨꯅ ꯆꯤꯡꯊ꯭ꯔꯥꯎꯅꯨꯒꯤ ꯐꯖꯔꯕ ꯙꯔꯃ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡꯗꯨꯕꯨ ꯇꯥꯖꯗꯨꯅ ꯂꯩꯖꯈꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ